Kuki Kulai Pibasing Namayum May Tado Pikibadagi, Torbung Gorbinpurdagi Lanjen Naraktuna, Hawaii Hinganaba Chelakiba, Moirang the Leiba, Tangzing Sindam Sanglen the Hang, but relief came the Tangza from Loduna Leibi, Angang Nupimacha, Layengnaba Sel, Leitabana Maram Oiraga Leikhidre. Leikhidre Angang Adugi Maming Komdram Atobi, Apopa Komdram, Abunkowi, Subnatagi Chehi, Aniga Tatare, Romtamangai, Angangi Heidi. MAMI TV na phangba pawgi matung inadi Leikhidre Angang adu thasi kunmathoi da sor honba wasilakpadagi CAC Moirang da puduna yenghanbada Imphal da puro hairakpadagi ayuki pung 12 rom tabada Moirang dagi Jenims da pukhatuna laikanaraba matung nungchil gi pung 3 rom tabada lekhidabani Leikhidre athoi gi haksang apopi mamagi mapam salon khonjin part 1 mayai lekai da puduna aroiba mathong mangam pangthokre Leikhidre athoi gi apopi benuna phongdokhibada Makoi Chorbung Kaichal da dukan tawduna leibani adubu thokliba irang asigi ahoba numita lupa lakh 10 muki pochai khudimang mai thaduna manghan bikre adubu piklibi nupi macha ahum puduna thawai hingnaba chelakibani relief camp ta leiraba matungda macha nupi yaima athoibi naraki adubu relief camp ta hangba hida khara pijaraga fagani haiduna leiki lanjenarakpada selakpa firol kakta purakpana lanjenarakpada sel puraknabagi khudongchaba leikide sel yaudabadagi doctor da puduna layengbadu ngamdaba aduga relief camp ta leiriba miyamgi chana thili langliba singi awabadu ubana makhoi dasu hairaga puba ngamkhide adubu macha nupina sor honba warakpadagi tangai fadana pubadadi aroiba haibadu oikre aduna mahakum laibak thiba thoktanaba ana ayek yawrakpada doctor da puraga laying biraga hidak pijabiyu aduga lengakna su relief camp ta leiriba singbu mityeng changbiyu haike karam ga no la nai bulando tani loisan lan biruko chau sangori bot hoina sine aina laibak theory base kari jagi ga mayam puna ba khangbi relief camp da leiriba khoding ma relief camp da relief camp da hidak peri ai da nei sa jing do pangpi ja bisa bi ga no doctor da na yeng biu relief camp da hidak to relief camp ke jang da pai ai da isa da bisa da na tapi ngai ja nei isa gi isa leitabana mana moira ga isa da doctor da pusi ka dai puro si ka dai kaleng ai da nei isa du ngo si ni mama pa ta tu am ga chakai bani ko ai pangi mama isa se noi di pangan ko no hoi sarkar na kara bieng chang bi o ken da lei ba puna makse relief camp adugi volunteer Moirang them Ranjit na phongdokhibada relief camp hangba nauringai dadi Moirang gi CIC gi doctor sting yamna toina laklami haujikti hapta amada amuktagi hena laktre aduga anaba yenglaga su hidak marang kaina pide hangluraga su legang na hidak marang kaina pirakte hai asum tawraga di matungda lairiba miyoi singda mananaba laibak thiba thodok tholakpa su yai aduna lengakna akanba mityeng tangsan haningi haike Amaromda Torbung Gobinpurdagi Wangjam Anemba Chahi Kuntraga Manga Apokpa La Samon Koba Relief Camp aduda leiba miyoi amana phongdorakpada mahak relief camp asida leiraba matungda khwangda singli lonsinnare haiduna Jenims ta free da operation di tawkre adubu irakpa hidak sing se leitabana chaba ngamdaba numit 10 rom sure mahakumna hidak chaba ngamdaba leiriba sing lengakna mityeng changbiu haike anga ama lekhidabase khoisu yam nuaijate akhoi relief camp da leiba oibana aduga pikli bangang ni adu akoi su kuina leminaramni na khoida yam nakna mamari ma khoida su phawi na sumaina lebak thiba thodo omud thokhiba se khoi yam penjade medical gi dalang thaki matang se khoi Moirang gi hospital gi doctor sing kharanga lingai matam da di yam toin lami adu hidak ti marang kai ni pide moina kharaga moina lok thungmugumba chikpanaum khar pi banatana khoina kari gi no hangaga सरकार ना मरंग कायने पीदे है ना अदमाइन दुम खुमी हौजिकती मोइसे चांग नाइन लाक्ट्रे हप्ता अमगी मनुंगदा अमुक लाकपुगुम्बा अदमाइन यावे अदु हिदाक सु मरंग काइन प्रोक्टे अखोइना हिदाक से पुरा अनिंगबगी वा हाइरगा सु मखोइना हाइ सरकार ना हिदाक से मरंग काइन पिरक्ते अदुना लेइतबन है ना असिगुम्बा मोंग से सुम तौरगदी ngarang angang ama lekhidabase asumba manamba thodoksin makhatana atai angang sing da su koi relief camp da lebising su tholok pa yai na sarkar na miyeng changhan janingi koi medical gi health ki maikai somda yamna awat pa ma lebagum thoi masi yamna nuaijate matungda sigumba laibak thiba thodok se thoktana ba sarkar na kan miyeng changbiyo haina ai haijaningi Leikhidre angang adugi maming Khomdram athoibi apokpa Khomdram abung kowe hairi mahak subnatagi chahi ani ga tha tare rom tamangai ri bi angang ni hairi